ꯃꯔꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯏꯈꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃꯅꯤ꯫ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯌꯨꯝ ꯑꯃꯗ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯃꯃꯥ ꯃꯄꯥꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯆꯍꯤ 6-7 ꯍꯥꯏꯔꯛꯂꯦ꯫ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯁꯤꯗꯤ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯍꯦꯛ ꯁꯥꯟꯅꯕ ꯑꯁꯤꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ 2 ꯁꯨꯕꯁꯨ ꯅꯠꯇꯕꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯩ꯫ ꯅꯨꯄꯥ ꯃꯆꯥꯗꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯁꯨ ꯃꯐꯝ ꯑꯃꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯅꯈꯤꯕꯅ ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯕꯣꯛꯀ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯕꯣꯛꯅ ꯅꯨꯡꯁꯤꯅ ꯅꯅꯥꯎꯆꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯅꯥꯎ ꯃꯆꯥꯒꯤ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯈꯣꯡ 4 ꯄꯥꯟꯕꯤ ꯆꯦꯟꯕ ꯉꯝꯕ ꯒꯥꯔꯤ, ꯆꯞꯄꯤ ꯊꯥꯗꯨꯅ ꯆꯠꯄ ꯉꯝꯕ ꯂꯥꯏꯙꯤꯁꯤꯡ, ꯀꯥꯎꯅꯕ ꯕꯣꯜ, ꯑꯇꯩ ꯑꯇꯩ ꯃꯈꯜ ꯃꯈꯜꯒꯤ ꯑꯉꯛꯄ ꯇꯧꯕ ꯉꯝꯕ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯁꯤꯡ ꯃꯐꯣꯜꯅ ꯁꯥꯕ ꯊꯦꯕ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯊꯦꯕ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯇꯧꯕ ꯉꯝꯕ ꯀꯔꯤꯁꯨ ꯌꯥꯎꯗꯦ꯫ ꯃꯥꯗꯤ ꯆꯞꯄꯤ ꯊꯥꯗꯨꯅ ꯆꯠꯄꯁꯨ ꯉꯝꯗꯦ, ꯆꯦꯟꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯃꯛ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝꯒꯤ ꯎꯄꯨ ꯑꯗꯨꯗ ꯃꯥꯗꯤ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯑꯗꯨꯒꯨꯝꯕ ꯁꯥꯟꯅꯄꯣꯠ ꯑꯇꯩꯒꯨꯝꯅ ꯇꯧꯕ ꯉꯝꯗꯕꯅ ꯅꯅꯥꯎ ꯃꯆꯥꯅ ꯃꯥꯕꯨ ꯅꯣꯡꯃꯇꯁꯨ ꯎꯕꯤꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨ ꯊꯥꯏꯅ ꯅꯅꯥꯎ ꯃꯆꯥꯅ ꯆꯍꯤ 5 ꯁꯨꯔꯛꯄꯗ ꯃꯕꯣꯛꯅ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯊꯦꯕ ꯃꯆꯥ ꯑꯗꯨ ꯃꯕꯣꯛꯅ "ꯅꯅꯥꯎ ꯃꯆꯥ, ꯕꯨꯕꯣꯛꯅ ꯅꯪꯒꯤ ꯀꯩꯅꯣꯝ ꯂꯩꯔꯛꯏꯅꯦ꯫ ꯀꯥꯏꯗ ꯂꯩꯒꯦ ꯏꯁꯨꯕꯣ?" "ꯕꯨꯕꯣꯛ, ꯑꯩ ꯁꯤꯗ ꯂꯩꯌꯦ꯫ ꯀꯩ ꯂꯩꯔꯛꯏꯅꯣ ꯕꯨꯕꯣꯛ?" "ꯀꯩ ꯃꯥꯜꯂꯤ? ꯍꯥꯏꯌꯨ ꯇꯥꯁꯤ." "ꯈꯪꯗꯦ ꯕꯨꯕꯣꯛ꯫ ꯑꯆꯥꯄꯣꯠꯂꯣ ꯕꯨꯕꯣꯛ? ꯑꯆꯥꯄꯣꯠ ꯑꯍꯥꯎꯕꯔꯣ ꯑꯩꯒꯤ?" "ꯏꯁꯨꯒꯤ ꯑꯆꯥꯄꯣꯠ ꯅꯠꯇꯕ ꯉꯁꯤꯗꯤꯅꯦ ꯏꯁꯨꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯑꯃꯅꯦ ꯑꯕꯣꯛꯅ ꯂꯩꯔꯛꯑꯦ." "ꯕꯨꯕꯣꯛ, ꯀꯩꯅꯣ ꯑꯗꯨꯗꯤ? ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ, ꯎꯠꯂꯛꯑꯣ ꯕꯨꯕꯣꯛ." ꯃꯕꯣꯛꯅ ꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄ ꯂꯁꯤꯡ ꯃꯐꯣꯜꯅ ꯅꯝꯁꯤꯟꯗꯨꯅ ꯁꯥꯕ ꯊꯦꯕ ꯑꯗꯨ ꯄꯨꯊꯣꯔꯛꯏ ꯃꯥꯒꯤ ꯈꯥꯎꯗꯒꯤ꯫ ꯑꯗꯨꯒ "ꯇꯨ ꯏꯁꯨꯒꯤꯅꯦ, ꯏꯕꯣꯛꯅꯅꯦ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯦꯅꯦꯗꯒꯤꯅꯦ ꯑꯃ ꯌꯣꯜꯂꯝꯃꯦꯅꯅꯦ ꯂꯩꯔꯛꯏꯅꯦ ꯏꯁꯨꯒꯤ." "ꯑꯌꯥ ꯕꯨꯕꯣꯛ, ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ, ꯌꯥꯝ ꯄꯥꯝꯃꯦ꯫ ꯕꯨꯕꯣꯛ, ꯁꯤꯗꯤ ꯑꯩꯒꯤ ꯁꯥꯟꯅꯄꯣꯠ ꯑꯣꯏꯔꯅꯤꯀꯣ, ꯌꯥꯝ ꯄꯥꯝꯃꯦ." ꯑꯗꯨꯗꯒꯤꯗꯤ ꯅꯅꯥꯎꯆꯥꯗꯨ ꯁꯥꯟꯅꯄꯣꯠꯇꯨ ꯍꯞꯇꯥ ꯑꯃꯨꯛ ꯁꯥꯟꯅꯔꯝꯂꯒ ꯑꯇꯣꯞꯄ ꯑꯅꯧ ꯑꯅꯧꯕ ꯁꯥꯟꯅꯄꯣꯠ ꯂꯩꯔꯛꯄꯗꯒꯤꯗꯤ ꯊꯦꯕ ꯑꯗꯨꯕꯨ ꯀꯥꯎꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯑꯅꯧꯕ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯔꯥꯎꯅ ꯁꯥꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯦꯕ ꯑꯗꯨ ꯅꯅꯥꯎꯆꯥꯒꯤ ꯁꯥꯟꯅꯄꯣꯠꯀꯤ ꯎꯄꯨꯗ ꯇꯥꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯅꯅꯥꯎꯆꯥꯅ ꯁꯥꯟꯅꯕꯤꯗꯅ ꯅꯅꯥꯎꯆꯥ ꯍꯥꯟꯅꯒꯨꯝꯅ ꯁꯥꯟꯅꯄꯣꯠ ꯁꯥꯟꯅꯔꯤ꯫ "ꯗꯨ ꯃꯕꯣꯛꯅ "ꯅꯅꯥꯎꯆꯥ, ꯁꯦ ꯕꯨꯕꯣꯛꯅ ꯏꯁꯨꯒꯤꯅꯦ ꯆꯥꯛ ꯄꯨꯔꯛꯏꯁꯦ, ꯆꯥꯔꯁꯤ." "ꯕꯨꯕꯣꯛ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ." ꯍꯩ ꯆꯥꯗꯕ ꯌꯥꯗꯦꯅꯦꯍꯦ꯫ ꯆꯥꯛ ꯌꯥꯝ ꯆꯥꯔꯗꯤꯅꯦ ꯏꯁꯨꯅꯦ ꯊꯨꯅ ꯆꯥꯎꯗꯣꯏꯅꯤ꯫ "ꯕꯨꯕꯣꯛ, ꯑꯩ ꯊꯨꯅ ꯆꯥꯎꯔꯗꯤ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯥ?" "ꯌꯥꯗꯣꯏꯅꯤ꯫ ꯏꯁꯨꯅꯅꯦ ꯊꯨꯅ ꯆꯥꯎꯔꯗꯤꯅꯦ ꯁꯥꯟꯅꯄꯣꯠꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯌꯥꯗꯣꯏꯅꯤ, ꯏꯁꯨꯅ ꯂꯩꯅꯤꯡꯕ ꯈꯜꯂꯒ." "ꯑꯗꯨꯗꯤ ꯕꯨꯕꯣꯛ, ꯑꯩꯉꯣꯟꯗ ꯆꯥꯛ ꯏꯜꯂꯛꯑꯣ, ꯑꯩ ꯊꯨꯅ ꯆꯥꯎꯅꯕ, ꯑꯗꯨꯒꯅꯦ ꯕꯨꯕꯣꯛ ꯑꯩꯒꯤ ꯁꯥꯟꯅꯄꯣꯠ ꯕꯦꯂꯨꯟ ꯄꯥꯏꯕꯤ ꯂꯩꯕꯤꯌꯨꯀꯣ." "ꯂꯩꯅꯤ, ꯏꯁꯨꯒꯤꯅꯦ ꯕꯦꯂꯨꯟ ꯃꯌꯥꯝ ꯑꯃ ꯂꯩꯅꯤ ꯕꯨꯕꯣꯛꯅ, ꯃꯔꯝ ꯃꯣꯛꯄ ꯏꯁꯨꯒꯤꯗꯤꯅꯦ ꯃꯌꯥꯝ ꯂꯩꯗꯣꯏꯅꯤ." ꯑꯁꯨꯝꯅ ꯅꯅꯥꯎꯆꯥ ꯃꯆꯤꯟ ꯃꯆꯥꯗꯨꯒ ꯄꯦꯇ꯭ꯔꯣꯡ ꯉꯥꯡꯂꯝꯂꯒ ꯆꯥꯛ ꯄꯤꯖꯔꯒ ꯃꯕꯣꯛꯅ ꯏꯁꯩ ꯁꯛꯄꯤꯗꯨꯅ ꯋꯥꯔꯤ ꯂꯤꯕꯤꯗꯨꯅ ꯇꯨꯝꯍꯟꯈ꯭ꯔꯦ꯫ ꯅꯅꯥꯎꯆꯥ ꯃꯥꯒꯤ ꯆꯞꯄꯤ ꯊꯥꯗꯨꯅ ꯆꯠꯄꯤ ꯍꯨꯏꯅꯥꯎ ꯃꯆꯥꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯀꯣꯟꯗ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯕꯣꯛꯅ ꯃꯁꯨꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯃꯁꯨꯕꯨ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯂꯒ ꯐꯩꯖꯨꯞ ꯁꯨꯞꯆꯤꯟꯕꯤꯔꯝꯂꯒ ꯃꯥꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯊꯥꯕꯜ ꯃꯉꯥꯜꯗꯨꯅ ꯌꯩꯔꯛꯄꯗ ꯅꯅꯥꯎꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯑꯗꯨ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯤ꯫ ꯅꯅꯥꯎꯆꯥꯁꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯇꯨꯝꯈ꯭ꯔꯕ ꯀꯥꯟꯗ ꯅꯅꯥꯎꯆꯥꯒꯤ ꯎꯄꯨꯗ ꯌꯥꯎꯔꯤꯕ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ꯫ ꯆꯞꯄꯤ ꯊꯥꯗꯨꯅ ꯆꯠꯄꯤ ꯒꯥꯔꯤꯗꯨꯅ "ꯑꯩꯗꯤ ꯅꯅꯥꯎꯆꯥꯅ ꯌꯥꯝꯅ ꯄꯥꯝꯃꯦ, ꯑꯩꯁꯦ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯈꯟꯗꯅ ꯑꯗꯨꯝ ꯁꯥꯟꯅꯩ."
ꯆꯄꯤ ꯊꯥꯕꯤ ꯂꯥꯏꯗꯤꯗꯨꯅ ꯑꯃꯨꯛ ꯑꯩꯁꯨꯅꯦ ꯃꯥꯅꯩꯕꯨꯅꯦ ꯍꯦꯛꯇ ꯊꯤꯔꯛꯀꯅꯤ꯫ ꯑꯃꯅ ꯑꯩꯁꯨ ꯃꯥꯅꯩꯕꯨ ꯁꯥꯟꯅꯕꯗ ꯑꯩꯅ ꯖꯒꯣꯏ ꯁꯥꯕꯗꯨꯗ ꯃꯥꯅ ꯍꯔꯥꯎꯗꯅ ꯃꯈꯨꯠ ꯃꯆꯥꯗꯨꯅꯒ ꯈꯨꯕꯥꯛꯀ ꯈꯨꯕꯗꯣ꯫ ꯑꯃꯅ ꯑꯃꯨꯛ ꯑꯩꯁꯨꯅꯦ ꯅꯅꯥꯎ ꯃꯆꯥꯅ ꯑꯩꯅ ꯌꯥꯡꯅ ꯊꯧꯕꯗ ꯃꯥꯅ ꯎꯔꯒ ꯑꯩꯕꯨ ꯅꯣꯛꯅ ꯅꯣꯛꯅ ꯇꯥꯟꯅꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯈꯣꯏꯅ ꯉꯝꯖꯕ ꯇꯧꯕ ꯉꯝꯕꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯂꯁꯤꯡ ꯃꯐꯣꯜ ꯍꯥꯞꯆꯤꯟꯗꯨꯅ ꯁꯥꯕ ꯊꯦꯕ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩ꯫ ꯊꯦꯕ ꯑꯗꯨꯅ ꯈꯜꯂꯤ, ꯑꯩꯗꯤ ꯇꯧꯕ ꯉꯝꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯁꯤꯡ ꯑꯁꯤ ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯌꯦꯡꯅ ꯂꯩꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯑꯩꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯅꯅꯥꯎꯆꯥꯅ ꯑꯩꯕꯨꯁꯨ ꯀꯧꯕꯤꯈ꯭ꯔꯦ꯫ ꯍꯣꯏꯗ, ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯕ ꯉꯝꯕ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯗꯤ ꯀꯔꯤꯁꯨ ꯑꯣꯏꯗꯦ꯫ ꯀꯔꯤ ꯑꯣꯏꯗꯅꯕꯨ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯗꯣꯏꯅꯣ? ꯀꯥꯎꯊꯣꯛꯐꯝ ꯊꯣꯛꯏ, ꯑꯩ ꯁꯥꯎꯗꯦ, ꯋꯥꯔꯧꯗꯦ꯫ ꯑꯗꯨꯕꯨ ꯅꯅꯥꯎ ꯃꯆꯥꯅ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯕꯤꯔꯕꯗꯤ ꯑꯩꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ꯫ ꯃꯇꯝ ꯑꯃꯗꯗꯤ ꯑꯇꯣꯞꯄ ꯁꯥꯟꯅꯄꯣꯠꯁꯤꯡꯁꯤꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯃꯥꯅ ꯑꯩꯕꯨꯗ ꯊꯤꯗꯨꯅ ꯁꯥꯟꯅꯔꯝꯕ ꯃꯇꯝꯗꯣ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈꯤꯕ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯊꯦꯕ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯉꯁꯤꯁꯨ ꯅꯅꯥꯎ ꯃꯆꯥ ꯃꯥꯒꯤ ꯃꯦꯠꯄꯒ ꯋꯥꯡꯅ ꯋꯥꯡꯅ ꯀꯥꯞꯊꯣꯔꯛꯄꯤ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯁꯥꯟꯅꯔꯤ꯫ ꯅꯅꯥꯎꯆꯥꯅ ꯕꯨꯕꯣꯛ ꯌꯦꯡꯉꯨ ꯇꯨ, ꯁꯤꯒꯤ ꯁꯥꯟꯅꯄꯣꯠꯁꯦ ꯑꯝꯇ ꯌꯦꯡꯉꯣꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯃꯤꯠꯐꯝꯗꯨꯗ ꯃꯦꯠꯄꯗ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯐꯠ ꯀꯥꯞꯈꯠꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯅꯅꯥꯎꯆꯥ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯋꯥ ꯋꯥ ꯅꯣꯛꯆꯩ꯫ ꯃꯕꯣꯛꯁꯨ ꯃꯁꯨꯒꯤ ꯃꯇꯧꯗꯨꯗ ꯃꯁꯨꯕꯨ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯒ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯏꯍꯦ, ꯏꯁꯨꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ, ꯌꯥꯝꯅ ꯐꯩꯅꯦ ꯃꯁꯤꯗꯤ꯫ ꯁꯥꯟꯅꯔꯨꯔꯣ, ꯕꯨꯕꯣꯛꯅꯦ ꯆꯦꯡꯈꯠꯄꯨꯒꯦꯀꯣ꯫ ꯕꯨꯕꯣꯛ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯅꯥꯎꯆꯥ ꯍꯣꯏꯅ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨ ꯍꯦꯛ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯩ꯫ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯅꯗꯨꯅ ꯄꯣꯛꯅ ꯆꯥꯎꯊꯣꯛꯅ ꯍꯦꯛ ꯍꯥꯏꯅꯩ꯫ ꯃꯁꯥ ꯃꯁꯥꯅ ꯃꯁꯥꯁꯤꯡꯕꯨ ꯌꯥꯝꯅ ꯊꯥꯒꯠꯅꯩ꯫ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯕ ꯅꯠꯇꯅ ꯂꯁꯤꯡ ꯃꯐꯣꯜꯒꯤ ꯊꯦꯕ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯦ ꯆꯟꯅꯗ꯭ꯔꯕ ꯁꯥꯟꯅꯄꯣꯠ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ꯫ ꯅꯅꯥꯎꯆꯥꯅꯁꯨ ꯑꯩꯕꯨ ꯄꯥꯝꯕꯤꯗ꯭ꯔꯦ, ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗ꯭ꯔꯦ꯫ ꯀꯔꯤꯁꯨ ꯇꯧꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯦꯟꯗꯧꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ꯫ ꯑꯁꯨꯝ ꯅꯅꯥꯎꯆꯥꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗꯅ ꯑꯃꯨꯛ ꯐꯥꯎꯕ ꯁꯥꯟꯅꯕꯤꯗꯅ ꯑꯁꯨꯝ ꯂꯦꯜꯂꯛꯂꯤ꯫ ꯅꯣꯡꯃꯗꯤ ꯅꯅꯥꯎꯆꯥꯒꯤ ꯅꯣꯡꯃꯩꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯕꯗ ꯃꯥꯅ ꯑꯣꯠꯇꯨꯅ ꯑꯣꯠꯈꯥꯏꯗꯅ ꯊꯤꯔꯝꯃꯤ꯫ ꯕꯨꯕꯣꯛ, ꯑꯩꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄꯤꯗꯣ ꯀꯥꯏ ꯃꯥꯡꯈ꯭ꯔꯒꯦ? ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯑꯩꯅ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯆꯦꯛꯁꯤꯟꯅ ꯍꯥꯞꯆꯤꯜꯂꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯅꯥꯎ ꯃꯆꯥ ꯅꯪꯕꯣ? ꯄꯣꯠ ꯆꯦꯛꯁꯤꯟꯗ꯭ꯔꯕꯗꯤꯅꯦ ꯂꯥꯏꯅ ꯁꯥꯎꯗꯅ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗ꯭ꯔꯣ ꯕꯨꯕꯣꯛꯅ? ꯕꯨꯕꯣꯛ, ꯑꯩ ꯂꯥꯟꯖꯔꯦ, ꯑꯩ ꯍꯌꯦꯡꯒꯩ ꯐꯖꯅ ꯍꯥꯞꯆꯤꯜꯂꯒꯦ, ꯑꯝꯇ ꯊꯤꯕꯤꯌꯣ꯫ ꯑꯩ ꯂꯥꯏ ꯁꯥꯎꯍꯜꯂꯔꯣꯏꯒꯦ ꯕꯨꯕꯣꯛ, ꯐꯖꯅ ꯍꯥꯞꯆꯤꯜꯂꯒꯦꯕ꯫ ꯑꯗꯨꯗꯤꯅꯦ ꯅꯪ ꯃꯇꯨꯡ ꯇꯧꯔꯗꯤꯅꯦ ꯕꯨꯕꯣꯛꯇꯤ ꯂꯥꯏꯗ ꯅꯪꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅ ꯄꯨꯈ꯭ꯔꯣꯅ ꯍꯥꯏꯗꯣꯏꯅꯤꯀꯣ ꯍꯦꯛꯇ꯫ ꯍꯣꯏ ꯕꯨꯕꯣꯛ, ꯍꯟꯗꯛꯇꯤ ꯂꯥꯏꯗ ꯑꯩꯒꯤ ꯅꯣꯡꯃꯩꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯕꯤꯌꯣ꯫ ꯅꯅꯥꯎꯆꯥꯅ ꯂꯥꯜꯂꯦ ꯍꯥꯏꯔꯛꯑꯦꯅ ꯕꯨꯕꯣꯛꯅ ꯍꯥꯏꯕꯤꯌꯣ꯫ ꯑꯩꯒꯤ ꯁꯥꯟꯅꯄꯣꯠꯇꯣ ꯄꯤꯍꯜꯂꯣ ꯕꯨꯕꯣꯛ꯫ ꯑꯗꯨꯗꯤꯅꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯏ, ꯁꯦ ꯕꯨꯕꯣꯛꯀꯅꯦ ꯉꯥꯛꯇ ꯇꯨꯝꯁꯤ, ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯏꯁꯨꯅ ꯍꯧꯒꯠꯂꯛꯄꯗꯅꯦ ꯂꯥꯏꯗ ꯄꯤꯍꯜꯂꯝꯃꯒꯦꯀꯣ꯫ ꯇꯨꯝꯗ꯭ꯔꯗꯤ ꯄꯤꯔꯝꯃꯣꯏꯗ꯭ꯔꯣ ꯕꯨꯕꯣꯛ? ꯄꯤꯔꯣꯏ, ꯂꯥꯏꯗꯣ ꯅꯪꯅꯅꯦ ꯁꯥꯟꯅꯄꯣꯠ ꯐꯖꯅ ꯊꯝꯗꯕꯒꯤꯅꯦ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤꯀꯣ꯫ ꯕꯨꯕꯣꯛꯅꯦ ꯂꯥꯏꯗꯣ ꯐꯖꯅ ꯊꯦꯝꯂꯝꯃꯒꯦ꯫ ꯏꯁꯨꯗꯣ ꯃꯔꯝ ꯃꯣꯛꯏ, ꯑꯗꯨꯅꯅꯦ ꯇꯨꯝꯈ꯭ꯔꯦ, ꯑꯗꯨꯅ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠꯇꯣ ꯄꯤꯔꯛꯑꯣꯅ ꯍꯥꯏꯗꯣꯏꯅꯤ ꯕꯨꯕꯣꯛꯅ꯫ ꯑꯗꯣ ꯅꯪ ꯇꯨꯝꯗ꯭ꯔꯗꯤꯅꯦ ꯂꯥꯏꯗ ꯀꯃꯥꯏꯅ ꯇꯨꯝꯃꯦ ꯍꯥꯏꯖꯅꯤ? ꯕꯨꯕꯣꯛ, ꯑꯗꯣ ꯇꯨꯝꯗꯕꯤꯗ ꯂꯥꯏꯗ ꯇꯨꯝꯃꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ? ꯌꯥꯔꯣꯏ, ꯑꯗꯨꯗꯤꯅꯦ ꯂꯥꯏꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯅꯤ, ꯁꯥꯟꯅꯄꯣꯠ ꯃꯌꯥꯝꯒꯁꯦ ꯅꯪꯒꯤ ꯂꯣꯏꯅ ꯄꯨꯈ꯭ꯔꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯕꯨꯕꯣꯛ, ꯑꯩ ꯇꯨꯝꯃꯒꯦ, ꯅꯪ ꯑꯩꯕꯨ ꯁꯨꯝꯕꯤꯔꯛꯑꯣ, ꯑꯩ ꯇꯨꯝꯃꯒꯦ ꯕꯨꯕꯣꯛ꯫
ꯑꯁꯨꯝꯅ ꯅꯅꯥꯎ ꯃꯆꯥ ꯇꯨꯝꯈ꯭ꯔꯦ꯫ ꯃꯕꯣꯛꯁꯨ ꯃꯥ ꯇꯨꯝꯈꯤꯕꯒ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨ ꯂꯣꯏꯔꯒ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠꯀꯤ ꯎꯄꯨꯗꯣ ꯍꯩꯗꯣꯛꯇꯨꯅ ꯃꯥꯒꯤ ꯅꯣꯡꯃꯩ ꯃꯆꯥ ꯑꯗꯨ ꯃꯕꯣꯛꯇꯨꯅ ꯊꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯀꯥꯆꯤꯟꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯕꯣꯛꯅ ꯈꯨꯟꯒꯠꯇꯨꯅ ꯊꯝꯂꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝ ꯑꯗꯨ ꯎꯄꯨ ꯑꯗꯨꯗ ꯑꯃꯨꯛ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯅꯅꯥꯎ ꯃꯆꯥꯅ ꯍꯧꯒꯠꯂꯛꯄ ꯀꯥꯟꯗ ꯅꯅꯥꯎ ꯃꯆꯥ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯕꯣꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯗꯨꯅ "ꯕꯣꯕꯣꯛ, ꯕꯣꯕꯣꯛ, ꯑꯩ ꯅꯣꯡꯃꯩ ꯃꯆꯥꯗꯣ ꯂꯥꯏꯅ ꯄꯤꯔꯛꯂꯕ꯭ꯔꯣ?" "ꯄꯤꯔꯛꯑꯦ, ꯄꯤꯔꯝꯃꯕꯅꯤ꯫ ꯏꯁꯨꯅꯦ ꯃꯔꯝ ꯃꯣꯛꯄꯒꯤ ꯂꯥꯏꯅ ꯄꯤꯔꯝꯃꯕꯅꯤ꯫ ꯍꯌꯦꯡꯈꯩꯁꯨꯅꯦ ꯑꯗꯨꯝ ꯃꯕꯣꯛꯇ ꯅꯤꯡꯉꯥꯏ ꯇꯧꯗꯕꯤꯗ ꯇꯨꯝꯂꯗꯤꯅꯦ ꯂꯥꯏꯅ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯅꯤ." "ꯍꯌꯥ, ꯕꯣꯕꯣꯛ, ꯑꯁꯦꯡꯕꯩꯔꯣ? ꯑꯗꯨꯗꯤ ꯑꯩ ꯅꯨꯡꯇꯤꯒꯤ ꯇꯨꯝꯃꯒꯦꯀꯣ꯫ ꯑꯗꯣ ꯕꯣꯕꯣꯛ, ꯑꯩꯒꯤ ꯅꯣꯡꯃꯩ ꯃꯆꯥꯗꯤ ꯀꯗꯥꯏ? ꯑꯩ ꯁꯥꯟꯅꯔꯨꯔꯒꯦ." "ꯅꯪꯒꯤꯅꯦ ꯁꯥꯟꯅꯄꯣꯠ ꯍꯥꯞꯐꯝꯗꯣ ꯑꯗꯨꯗ ꯕꯣꯕꯣꯛꯅ ꯊꯥꯡꯒꯠꯂꯒ ꯊꯝꯃꯝꯃꯕꯅꯤ." ꯅꯅꯥꯎ ꯃꯆꯥꯗꯨ ꯍꯔꯥꯎꯅ ꯆꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯕꯣꯛꯅ "ꯅꯤꯄꯥ ꯑꯣꯏꯖꯔꯕꯁꯨ ꯏꯁꯨꯁꯦ ꯑꯇꯩ ꯅꯨꯄꯥ ꯃꯆꯥꯒ ꯃꯥꯟꯅꯗꯦ, ꯍꯥꯏꯕ ꯏꯟꯈ꯭ꯔꯦꯗ, ꯌꯣꯛꯄꯒ ꯋꯥꯗꯦ, ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯏꯁꯨꯁꯦ꯫ ꯃꯄꯥ ꯃꯃꯥꯗꯨꯒ ꯂꯩꯖꯔꯝꯂꯕꯗꯤ ꯀꯦꯅ ꯅꯥꯎꯊꯤ ꯁꯥꯅ ꯂꯩꯖꯒꯗꯕ ꯏꯁꯨꯁꯦ ꯍꯦꯛ ꯐꯪꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯦ." ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯉꯁꯥꯏ ꯃꯕꯣꯛꯅ ꯑꯣꯠꯈꯥꯏꯔꯝꯕꯗꯒꯤ ꯂꯁꯤꯡꯒꯤ ꯃꯐꯣꯜꯅ ꯅꯝꯁꯤꯟꯗꯨꯅ ꯁꯥꯕ ꯊꯦꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯒꯨꯝꯅ ꯂꯁꯤꯡꯒꯤ ꯃꯐꯣꯜꯅ ꯅꯝꯁꯤꯟꯗꯨꯅ ꯁꯥꯕ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯁꯒꯣꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯆꯨ ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯜꯂꯦ꯫ ꯈꯔ ꯃꯥꯒꯤ ꯃꯇꯨꯁꯤꯡꯁꯨ ꯂꯣꯏꯅ ꯇꯠꯂꯦ꯫ ꯃꯟꯁꯨ ꯌꯥꯝꯅ ꯃꯜꯂꯦ, ꯃꯃꯤꯠꯁꯨ ꯅꯥꯝꯃ ꯌꯥꯎꯗ꯭ꯔꯦ꯫ ꯊꯥꯏꯅ ꯅꯅꯥꯎꯆꯥꯅ ꯆꯍꯤ 3ꯗ ꯉꯥꯏꯔꯤꯉꯩ ꯁꯥꯟꯅꯄꯣꯠ ꯃꯈꯜ ꯌꯥꯝꯅ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯂꯩꯈꯤꯕ ꯑꯣꯏꯕꯅ ꯍꯥꯟꯅꯒꯨꯝ ꯁꯥꯟꯅꯄꯣꯠ ꯑꯇꯩꯁꯤꯡꯗꯣ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯄꯨꯊꯣꯛꯅꯗꯨꯅ ꯒꯞ ꯇꯧꯅꯔꯝꯃꯤ꯫ ꯂꯁꯤꯡ ꯃꯐꯣꯜꯒꯤ ꯊꯦꯕ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯨꯃꯤꯟꯅ ꯁꯣꯜꯂꯤ, "ꯑꯁ, ꯑꯩꯁꯨ ꯃꯣꯏꯒꯨꯝꯅ ꯇꯧꯕ ꯉꯝꯂꯝꯃꯗꯤ ꯅꯅꯥꯎꯆꯥꯅ ꯑꯩꯁꯦ ꯀꯌꯥꯗ ꯄꯥꯝꯂꯝꯒꯗꯕ꯫ ꯅꯣꯡꯃꯩ ꯃꯆꯥ ꯑꯗꯨꯒꯨꯝꯅ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯝꯅꯤꯀꯣ ꯌꯥꯝ ꯋꯥꯅ." ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯁꯤꯡꯒꯤ ꯃꯐꯣꯜꯒꯤ ꯁꯒꯣꯜ ꯑꯗꯨꯁꯨ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯇꯥꯔꯝꯕꯗꯒꯤ ꯊꯦꯕ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯊꯦꯕ, ꯅꯪꯅꯗꯤ ꯑꯇꯩ ꯁꯥꯟꯅꯄꯣꯠꯁꯤꯡꯁꯦ ꯀꯜꯂꯛꯆꯔꯤ, ꯑꯗꯨꯕꯨꯅꯦ ꯃꯈꯣꯏꯗꯤꯅꯦ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯨꯝꯕ ꯂꯁꯤꯡ ꯅꯝꯁꯤꯟꯗꯨꯅ ꯁꯥꯕ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯁꯥꯟꯅꯄꯣꯠꯁꯤꯅꯅꯦ ꯍꯦꯟꯕꯅꯤ ꯃꯤꯅ ꯅꯨꯡꯁꯤꯕ." ꯂꯁꯤꯡ ꯃꯐꯣꯜꯒꯤ ꯊꯦꯕ ꯑꯗꯨꯗꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯥꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛꯁꯨ ꯂꯁꯤꯡ ꯃꯐꯣꯜꯒꯤ ꯃꯜꯂꯕ ꯁꯒꯣꯜ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯈꯣꯏꯒꯨꯝꯕ ꯂꯁꯤꯡ ꯃꯐꯣꯜ ꯅꯝꯁꯤꯟꯗꯨꯅ ꯐꯤꯅ ꯁꯥꯕ ꯁꯥꯟꯅꯄꯣꯠꯇꯤꯅꯦ ꯀꯣꯜꯂꯒ ꯇꯨꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯅꯅꯦ ꯃꯤꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ, ꯃꯤꯒꯤ ꯃꯤꯅꯨꯡꯁꯤ ꯐꯥꯎꯕꯁꯨꯅꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯇꯩ ꯁꯥꯟꯅꯄꯣꯠꯇꯒꯤꯅꯦ ꯍꯦꯟꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯤꯑꯣꯏꯕꯅ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯎꯠꯂꯕ ꯀꯥꯟꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕꯗꯤ, ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯪꯂꯕꯗꯤꯅꯦ ꯑꯩꯈꯣꯏꯁꯦ ꯑꯁꯥꯕ ꯁꯥꯟꯅꯄꯣꯠꯇꯒꯤꯅꯦ ꯑꯍꯤꯡꯕ ꯖꯤꯕ ꯑꯃ ꯑꯣꯏꯅ ꯑꯣꯜꯂꯛꯀꯅꯤ." ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯂꯁꯤꯡ ꯃꯐꯣꯜꯒꯤ ꯊꯦꯕ ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯊꯦꯕꯅ "ꯑꯍꯤꯡꯕ ꯖꯤꯕ ꯑꯣꯟꯕ ꯍꯥꯏꯗꯤ ꯀꯔꯤꯅꯣ?" ꯊꯦꯕ ꯑꯗꯨꯅ ꯆꯃꯝꯅ ꯍꯪꯂꯛꯏ꯫ ꯃꯥꯗꯤ ꯑꯍꯤꯡꯕꯅ ꯀꯔꯤꯅꯣ ꯑꯁꯥꯕꯅ ꯀꯔꯤꯅꯣ ꯈꯪꯂꯝꯗꯦ꯫ ꯁꯒꯣꯜꯅ "ꯑꯍꯤꯡꯕ ꯖꯤꯕ ꯑꯣꯏꯕꯁꯦ ꯑꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯣꯠꯅꯤ. ꯑꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕꯗꯤ ꯄꯨꯟꯁꯤꯁꯤꯗ ꯂꯩꯔꯔꯣꯏ. ꯅꯪꯅ ꯂꯦꯡꯅꯤꯡꯉꯦ ꯂꯦꯡꯕ ꯌꯥꯔꯦ, ꯆꯠꯅꯤꯡꯉꯦ ꯆꯠꯄ ꯌꯥꯔꯦ, ꯆꯦꯟꯅꯤꯡꯂꯒꯁꯨ ꯍꯦꯛꯇ ꯆꯦꯟꯕ ꯌꯥꯔꯦ. ꯅꯪꯅ ꯇꯧꯅꯤꯡꯕꯈꯩꯗꯣ ꯅꯅꯤꯡꯇꯝꯅ ꯇꯧꯕ ꯐꯪꯒꯅꯤ. ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕ ꯎꯠꯂꯕꯁꯨ ꯅꯪꯅ ꯃꯉꯣꯟꯗꯁꯨ ꯅꯨꯡꯁꯤꯕꯗꯣ ꯑꯃꯨꯛ ꯍꯟꯗꯅ ꯎꯠꯄꯁꯨ ꯌꯥꯔꯅꯤ. ꯃꯁꯤꯅꯤ ꯑꯍꯤꯡꯕ ꯖꯤꯕꯒꯤ ꯀꯥꯟꯅꯕ. ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯑꯗꯨꯗꯤ ꯑꯍꯤꯡꯕ ꯑꯣꯏꯕꯁꯦ?" ꯑꯁꯨꯝꯅ ꯁꯒꯣꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯦꯕꯅ "ꯁꯒꯣꯜ, ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤꯌꯦ. ꯑꯩꯁꯨ ꯑꯍꯤꯡꯕ ꯖꯤꯕ ꯌꯥꯝꯅ ꯑꯣꯏꯅꯤꯡꯉꯦ ꯑꯗꯨꯗꯤ." ꯑꯁꯨꯝꯅ ꯊꯦꯕ ꯑꯗꯨ ꯑꯍꯤꯡꯕ ꯖꯤꯕ ꯑꯃ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜꯗ ꯂꯩꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯅꯥꯎꯆꯥꯒ ꯑꯗꯨꯃꯛ ꯀꯣꯟꯗꯨꯅ ꯇꯨꯃꯤꯟꯅꯖꯕ ꯁꯥꯟꯅꯄꯣꯠꯀꯤ ꯍꯨꯏꯅꯥꯎ ꯃꯆꯥ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫
ꯃꯕꯣꯛꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯍꯨꯏꯅꯥꯎ ꯃꯆꯥꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯦ꯫ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯑꯣꯠꯇꯨꯅ ꯌꯥꯝꯅ ꯊꯤꯔꯝꯃꯤ ꯃꯕꯣꯛꯅ ꯑꯗꯨꯕꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯅꯅꯥꯎ ꯃꯆꯥꯅ "ꯕꯣꯕꯣꯛ, ꯑꯩꯒꯤ ꯍꯨꯏꯅꯥꯎ ꯃꯆꯥꯗꯣ ꯄꯤꯌꯨ꯫ ꯑꯩ ꯃꯥꯒ ꯀꯣꯜꯂꯒ ꯇꯨꯝꯗ꯭ꯔꯗꯤ ꯑꯩ ꯀꯅꯥ ꯀꯣꯜꯂꯒ ꯇꯨꯝꯗꯣꯏꯅꯣ ꯕꯣꯕꯣꯛ? ꯑꯕꯣꯛꯅꯦ ꯏꯁꯨꯒꯤ ꯍꯨꯏꯅꯥꯎ ꯃꯆꯥꯗꯣ ꯊꯤꯕꯤꯗꯣꯏꯅꯤ꯫ ꯕꯣꯕꯣꯛ, ꯍꯨꯏꯅꯥꯎ ꯃꯆꯥꯗꯨꯁꯨ ꯂꯥꯏꯅ ꯁꯥꯎꯔꯒ ꯂꯧꯈ꯭ꯔꯖꯥꯠꯂꯣ?" ꯃꯕꯣꯛꯇꯤ ꯅꯅꯥꯎ ꯃꯆꯥꯒꯤ ꯏꯆꯝ ꯆꯝꯖꯔꯤꯕ ꯃꯇꯧ, ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯣꯛꯂꯝꯃꯤ꯫ ꯃꯁꯨꯕꯨ ꯅꯨꯡꯁꯤꯅ ꯃꯣꯃꯣꯟꯅꯣꯛꯅ ꯅꯥꯟꯊꯕꯤꯔꯒ ꯀꯟꯅ ꯀꯣꯟꯁꯤꯟꯕꯤꯔꯒ ꯂꯥꯏꯅꯅꯦ ꯏꯁꯨꯒꯤ ꯍꯨꯏꯅꯥꯎꯗꯣ ꯂꯧꯈ꯭ꯔꯕꯁꯨ ꯕꯣꯕꯣꯛꯅꯅꯦ ꯏꯁꯨꯒꯤ ꯍꯨꯏꯅꯥꯎꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯏꯁꯨꯒ ꯀꯣꯜꯂꯒ ꯇꯨꯝꯕ ꯌꯥꯕꯅꯦ ꯑꯃ ꯄꯤꯗꯣꯏꯅꯤꯁꯦ꯫ ꯑꯁꯨꯝꯅ ꯃꯕꯣꯛꯅ ꯃꯁꯨꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯅꯤꯅꯤ ꯍꯨꯝꯅꯤ ꯊꯤꯔꯕꯁꯨ ꯍꯨꯏꯅꯥꯎ ꯃꯆꯥꯗꯨ ꯐꯪꯗ꯭ꯔꯦ꯫ ꯅꯅꯥꯎ ꯃꯆꯥ ꯑꯗꯨ ꯑꯁꯨꯝ ꯍꯨꯏꯅꯥꯎ ꯃꯆꯥꯗꯨ ꯀꯣꯜꯂꯒ ꯇꯨꯝꯈꯤꯕꯅ ꯁꯥꯟꯅꯄꯣꯠ ꯑꯃꯗꯁꯨ ꯀꯣꯜꯂꯒ ꯇꯨꯝꯗꯕꯗꯨꯗ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯕꯣꯛꯅ ꯅꯅꯥꯎ ꯃꯆꯥꯒꯤ ꯁꯥꯟꯅꯄꯣꯠꯀꯤ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯔꯤ ꯀꯔꯤ ꯁꯥꯟꯅꯄꯣꯠ ꯌꯥꯎꯕꯒꯦ ꯍꯥꯏꯅ ꯑꯁꯨꯝ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯉꯁꯥꯏꯒꯤ ꯂꯁꯤꯡ ꯃꯐꯣꯟꯒꯤ ꯊꯦꯕ ꯑꯗꯨ ꯎꯔꯦ꯫ ꯍꯩꯃꯥ, ꯃꯁꯤ ꯑꯣꯏꯅ ꯀꯣꯟꯗꯅ ꯅꯅꯥꯎ ꯃꯆꯥꯅ ꯇꯨꯝꯕ ꯌꯥꯔꯅꯤ꯫ ꯑꯩꯗꯤꯅꯦ ꯃꯁꯤꯒꯤ ꯁꯥꯟꯅꯄꯣꯠ ꯊꯦꯕ ꯑꯁꯤ ꯂꯩ ꯍꯥꯏꯕꯁꯤ ꯏꯀꯥꯎ ꯀꯥꯎꯔꯦꯗꯅ ꯍꯥꯏꯗꯨꯅ ꯊꯦꯕ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯄꯨꯔꯛꯂꯦ꯫ ꯑꯗꯨꯒ ꯅꯅꯥꯎ ꯃꯆꯥꯒꯤ ꯐꯃꯨꯡꯗꯨꯗ ꯊꯝꯂꯦ꯫ ꯅꯅꯥꯎ ꯃꯆꯥꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯊꯝꯂꯝꯂꯤꯕ ꯊꯦꯕ ꯑꯗꯨꯕꯨ ꯄꯝꯈꯠꯂꯒ "ꯕꯣꯕꯣꯛ, ꯕꯣꯕꯣꯛ, ꯁꯤꯕꯨ ꯑꯣꯏꯅ ꯀꯣꯜꯂꯒ ꯇꯨꯝꯅꯕ ꯁꯥꯟꯅꯄꯣꯠꯂꯣ?" "ꯃꯥꯅꯤ ꯃꯥꯅꯤ ꯏꯁꯨ ꯊꯣꯏꯕ, ꯏꯁꯨꯒꯤ ꯍꯨꯏꯅꯥꯎ ꯃꯆꯥꯗꯣ ꯅꯠꯇꯕ ꯊꯦꯕ ꯃꯆꯥ ꯅꯨꯡꯁꯤꯕ ꯏꯁꯨ ꯃꯥꯟꯕ ꯑꯃꯅꯦ ꯏꯁꯨꯅ ꯀꯣꯜꯂꯒ ꯇꯨꯝꯅꯕ ꯕꯣꯕꯣꯛꯅ ꯄꯨꯔꯛꯂꯕꯅꯦ꯫ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯍꯨꯏꯅꯥꯎ ꯃꯆꯥꯗꯒꯤꯅꯦ ꯁꯤꯅ ꯍꯦꯟꯅꯅꯦ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯒ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯨ, ꯀꯣꯟꯕ ꯅꯨꯡꯉꯥꯏꯇ꯭ꯔꯥ?" ꯕꯣꯕꯣꯛ, ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ꯫ ꯑꯗꯨꯗꯤ ꯁꯤ ꯉꯁꯤꯗꯒꯤ ꯑꯩꯒ ꯇꯨꯃꯤꯟꯅꯔꯒꯦꯀꯣ ꯕꯣꯕꯣꯛ, ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯦ꯫ ꯑꯁꯤ ꯍꯥꯏꯗꯅ ꯊꯦꯕ ꯑꯗꯨꯕꯨ ꯃꯥꯅ ꯀꯣꯟꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯦ꯫ ꯃꯥꯅ ꯑꯁꯥꯏꯐꯥꯎ ꯆꯠꯂꯕꯁꯨ, ꯃꯕꯣꯛꯅ ꯆꯥꯛ ꯏꯜꯂꯕꯁꯨ, ꯃꯕꯣꯛꯅ ꯀꯩꯊꯦꯜꯗ ꯄꯨꯔꯕꯁꯨ ꯊꯦꯕ ꯑꯁꯤꯕꯨ ꯑꯗꯨꯝ ꯅꯥꯀꯟꯗ ꯀꯣꯟꯗꯨꯅ ꯑꯗꯨꯝ ꯄꯨꯗꯨꯅ ꯂꯩꯔꯛꯂꯦ꯫ ꯅꯅꯥꯎ ꯃꯆꯥꯅ ꯊꯦꯕ ꯑꯁꯤꯒ ꯅꯣꯡꯃꯇ ꯇꯠꯅ ꯊꯥꯅꯗꯦ꯫ ꯃꯥꯒꯤ ꯍꯨꯏꯅꯥꯎ ꯃꯆꯥ ꯁꯥꯟꯅꯄꯣꯠꯇꯣ ꯃꯥꯡꯈꯤꯕꯗꯒꯤ ꯃꯥ ꯍꯟꯗꯛꯇꯤ ꯊꯦꯕ ꯑꯗꯨꯕꯨꯁꯨ ꯃꯥꯡꯈꯤꯅꯤ ꯀꯤꯕꯅ ꯑꯗꯨꯝ ꯀꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯦꯕ ꯑꯗꯨ ꯁꯨꯛꯍꯦꯜ ꯍꯦꯜꯍꯟꯗꯦ꯫ ꯃꯕꯣꯛꯅ "ꯅꯅꯥꯎ ꯃꯆꯥ, ꯅꯪꯕꯨ ꯅꯪꯒꯤ ꯊꯦꯕꯗꯣ ꯉꯥꯛꯇ ꯊꯝꯃꯣꯃꯤ, ꯂꯣꯏꯅ ꯃꯣꯠꯄ ꯇꯥꯔꯦ." "ꯌꯥꯗꯦ ꯕꯣꯕꯣꯛ, ꯃꯥꯗꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ, ꯑꯩꯅ ꯆꯠꯂꯁꯨ ꯃꯥ ꯑꯗꯨꯝ ꯄꯨꯒꯦ, ꯑꯩ ꯇꯜꯂꯦ ꯕꯣꯕꯣꯛ." "ꯏꯁꯨꯅ ꯃꯥꯕꯨ ꯑꯗꯨꯝ ꯄꯨꯕꯤꯔꯤꯗꯨꯗꯤ, ꯑꯗꯣ ꯉꯥꯛꯇꯪ ꯏꯔꯨꯖꯕꯁꯤꯗꯗꯤꯅꯦ ꯅꯪ ꯊꯝꯃꯣꯕꯀꯣ, ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯁꯨꯗꯤ." ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯅꯅꯥꯎ ꯃꯆꯥ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯀꯤ ꯃꯆꯤꯗ ꯆꯥꯛ ꯈꯔ ꯈꯣꯊꯗꯨꯅ ꯌꯦꯟꯁꯥꯡ ꯇꯣꯠꯄꯤꯔꯒ "ꯃꯔꯨꯞ ꯊꯦꯕ, ꯅꯪꯒꯤꯅꯦ ꯆꯥꯔꯛꯇꯣ, ꯑꯩꯈꯣꯏꯅꯤꯅꯦ ꯆꯥꯛ ꯆꯥꯔꯁꯤꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯗꯨꯒ "ꯕꯣꯕꯣꯛ, ꯑꯩꯈꯣꯏ ꯑꯣꯛꯂꯦ. ꯕꯣꯕꯣꯛ, ꯑꯩ ꯇꯨꯝꯃꯒꯦꯀꯣ ꯃꯔꯨꯞ ꯊꯦꯕꯒ, ꯑꯩ ꯇꯨꯝꯅꯤꯡꯉꯦꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯕ ꯑꯗꯨ ꯑꯃꯨꯛ ꯀꯣꯟꯗꯨꯅ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯊꯦꯕ ꯑꯗꯨꯒꯤ ꯃꯆꯨ ꯑꯗꯨ ꯅꯅꯥꯎ ꯆꯥꯅ ꯑꯗꯨꯝ ꯀꯣꯟꯕꯋꯣ ꯆꯨꯞꯄꯋꯣ ꯑꯗꯨꯝ ꯇꯧꯕꯗꯒꯤ ꯑꯃꯗꯤ ꯃꯥꯅ ꯃꯐꯝ ꯑꯃꯗ ꯆꯠꯂꯕꯁꯨ, ꯀꯣꯏꯕ ꯆꯠꯂꯕꯁꯨ, ꯑꯇꯩ ꯑꯇꯩ ꯊꯣꯛꯂꯕꯁꯨ ꯊꯦꯕ ꯑꯗꯨꯕꯨ ꯑꯗꯨꯝ ꯄꯨꯗꯨꯅ ꯆꯠꯂꯛꯄꯅ ꯊꯦꯕꯒꯤ ꯃꯆꯨ ꯑꯗꯨ ꯁꯤꯊꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯑꯉꯧꯕ ꯃꯇꯨ ꯑꯗꯨꯒ ꯃꯆꯦꯠ ꯃꯆꯦꯠ ꯑꯃꯨꯕ ꯃꯆꯨꯅ ꯂꯥꯡꯅ ꯌꯥꯎꯔꯤꯕ ꯑꯗꯨꯁꯨ ꯁꯤꯊꯔꯛꯂꯦ, ꯃꯆꯨ ꯀꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯕ ꯊꯦꯕ ꯑꯗꯨꯁꯨ ꯈꯪꯅ ꯈꯪꯅ ꯃꯍꯥꯛꯀꯤ ꯃꯜꯂꯕ ꯁꯤꯊꯔꯕ ꯃꯇꯨ ꯑꯃꯗꯤ ꯃꯁꯥꯗꯣ ꯎꯅ ꯎꯅ ꯅꯅꯥꯎ ꯆꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯃꯥꯒꯇ ꯂꯩꯗꯨꯅ ꯃꯥꯕꯨ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯆꯠꯄꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯅ ꯂꯨꯝꯈꯤꯕꯅ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯝꯗꯦ꯫ ꯊꯦꯕ ꯑꯗꯨꯅ ꯈꯜꯂꯤ, "ꯅꯅꯥꯎ ꯃꯆꯥꯒ ꯑꯁꯨꯝꯅ ꯁꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯏꯇꯨꯁꯤꯡꯁꯦ ꯂꯣꯏꯅ ꯀꯦꯟꯈ꯭ꯔꯕꯁꯨ, ꯑꯩꯒꯤ ꯃꯆꯨꯁꯤꯡ ꯑꯁꯦ ꯃꯜꯂꯕꯁꯨ ꯀꯣꯛꯂꯕꯁꯨ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯗꯤ ꯇꯝꯕ ꯉꯝꯗꯦ, ꯁꯥꯟꯅꯄꯣꯠꯀꯤ ꯂꯥꯏꯕꯛꯁꯨ ꯇꯝꯕ ꯉꯝꯗꯦ꯫
Nongma nanaucha adu yamna kanna narami. Loklai hau tawduna oduna makhong hamthaduna kanna naduna. Nanaumacha mabokna doctor kaurami. Doctor na hila kai katharami amadi drip na chingbusu kaplami. Nanaucha gi naheba kapagi khonjel tida mabok adu mathwai yamna warami. Mabok adu yamna sukaplami. Mabok na se isu ne kaishu tawrese. Abok leisidi isu kaishu tawroye. Abok na ne isu naba fahandoini. Isu hanagum chen na chong na sanabado ibok ininge. Asi haidana mabok adu yamna kapami. Masuna chen chongtuna sanaba harauna machin machaduna bubok kaubudu ningsing duna masugi hauzik oiriba phibam siga yengtuna mabu adu yamna kape. Doctor su nungtigi nanau machabu yengsinba magi masagi phibam check tawba adum lai. Nanau macha kanna narabanina lasing mapolgi theba adusu ngasidi phamungda nanau chagi manakta tadana leire. Nanau chanasu konpitra ba theba adu phamung aduda lapna tadana lei. Mapanda koibasu pithokpidre. Nanau chana wana chaina khanglibadu nungti nungaita karisu tawjabasu ngamda adabak leizari theba adusu tumina lengdana. Una khangna theba adudi karisu tawbadi ngamjada. Asumna hapta ama hairakle. Nanau cha phamungda heptuna leirakpa magi manakta lengda theba adusu tadana damak leiri. Nanau chana mabu konduna nuksina chupidaba amadi mapanda ma puthokpidaba hapta phairakle. Nanau machagi manakta changsinbasu ngamda sanapot oibana tumina wana nungaitana chaina di khangli. Aina sanapot oirubana nangi karisu tawba ngamjeko. Nang naba thuna phaloko nanau cha. Aduga aga koina chatna hanagum sanasiko. Ai nanga atom koiba chatpa langba chapminabado yam ningsinge. Yam thuna nawa phaloko nanau cha nang. Nanau cha dabu nawa phairabadi khanduna wakalda khanjari theba dasu. Asumna numit 35 nimuk nara matungda nanau cha hanagumna masadu naba pharaktuna khinglakle. Nanau cha ki mayumda doctor dasu laklami. Doctor na nanau cha nawa phare ko nang. Hoi doctor phare. Nanau cha sat khomlai. Nanau cha si masayam na kalena. Wangang bagase kanna haiba ngame naba phare dana. Sidedi nahan be atre ko. Doctor nahan laloi nabado ayam waibu. Isu sidaitine naba yatre. Bubuk na ne anabaga loina chaisu shina kalagane taladabane. Madudagidi angang adugi mamaga mapagasu machaga mabokadu makhoigi manakta koraknaba haidana hairaklami. Asumna ngang adu lam koiba chatkadawri mapagi manakta haina tamlami mabokna doctor tuda. Wari pumba loine tariba lasing mapolgi theba adudi yamna nungaizarami. Nanau chana thaina toina aingonda moigi mamaga mapagagi manakta chatpagi wari libado chatura malhe. Yam nungai haibado nanau chana. Nanau cha kaiga sidaidi koiba chatpa yam phanglani ko. Mana toina haiba makhoi mampagi manakta nungayam pham yam lei. Aikoini koini haibado adusu phanglani. Aina ubasu myam phanglani ko. Asi khantana theba adu yamna harauzarami. Asu koina phamungda tadana leirabasu ngasidi mahak hanagum nanau chaga leminaba charu phanglani khanbada. Adubu sanapotki maraibakdi kanana lepigani. Kanana sanapotbu thosabigani. Kaisu laitaba sanapot amabudi kanana khanbigani. Mabokna asum doctor da hanglai. Doctor asigi malaba machu kuklaba theba sidi kamdawni. Ima asigi machu chitharaba amanba theba sira. Asidi thamluranu mahik matai chendabani. Asidagi mahik matai singdana nama boiramni nanau chase. Theba sidi yam su mole. Mahik matai su loi chelamani.
ꯅꯅꯥꯎꯆꯥꯅ ꯅꯥꯔꯤꯉꯩꯗ ꯍꯦꯛꯂꯝꯕ ꯃꯣꯝꯄꯥꯛꯐꯤꯗꯛ ꯁꯤꯡꯗꯨꯒꯅꯦ ꯄꯨꯂꯞ ꯌꯣꯞꯁꯤꯜꯂꯒ ꯄꯨꯟꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ꯫ ꯃꯥꯒꯤ ꯑꯅꯧꯕ ꯊꯦꯕ ꯍꯟꯕ ꯐꯖꯕ ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯔꯣ ꯃꯥꯅ ꯄꯥꯝꯃꯁꯨ꯫ ꯑꯁꯤꯗꯤꯅꯦ ꯊꯝꯂꯨꯔꯅꯨ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯕꯣꯛꯅ ꯈꯥꯎ ꯑꯃꯗ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯝꯄꯥꯛꯐꯤꯗꯛꯁꯤꯡꯗꯨ ꯄꯨꯟꯅ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡꯒ ꯌꯣꯝꯁꯤꯟꯗꯨꯅ ꯄꯨꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯊꯦꯕ ꯑꯗꯨꯁꯨ ꯈꯥꯎꯗꯨꯗ ꯍꯥꯞꯆꯤꯜꯂꯛꯂꯦ꯫ ꯃꯈꯣꯏꯒꯤ ꯁꯤꯠ ꯁꯦꯡꯅꯕ ꯊꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯈꯥꯎꯗꯨ ꯄꯨꯟꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯂꯦ꯫ ꯏꯕꯨꯡꯉꯣ, ꯁꯤ ꯄꯨꯟꯅꯅꯦ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯣꯀꯣ, ꯐꯠꯇꯕꯅꯤ, ꯃꯍꯤꯛ ꯃꯇꯥꯏ ꯆꯦꯜꯂꯅꯤ ꯅꯠꯇ꯭ꯔꯗꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯀꯟꯅ ꯑꯁꯣꯝꯗ ꯁꯝꯕꯜ ꯁꯦꯝꯖꯤꯜꯂꯤꯕꯅ ꯃꯍꯥꯛꯇꯤ ꯃꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯗꯨꯅ ꯎꯈꯣꯛ ꯑꯃꯗ ꯃꯌꯣꯝꯗꯨ ꯌꯥꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯗ ꯊꯦꯕ ꯑꯗꯨ ꯉꯁꯥꯏ ꯐꯖꯅ ꯍꯥꯞꯆꯤꯟꯈꯤꯗꯕꯗꯒꯤ ꯂꯤꯊꯣꯛꯇꯨꯅ ꯂꯩꯕꯅ ꯃꯇꯣꯝꯇ ꯄꯣꯗ꯭ꯔꯣꯞ ꯂꯥꯎꯅ ꯑꯍꯣꯕ ꯃꯄꯥꯗꯒꯤ ꯀꯦꯜꯂꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯦ ꯊꯕꯛ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯥꯎ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯅꯕ ꯄꯨꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯥꯄꯨ ꯃꯔꯛ ꯑꯁꯣꯡꯕꯗ ꯇꯥꯁꯤꯟꯈ꯭ꯔꯕ ꯂꯁꯤꯡ ꯃꯐꯣꯜꯒꯤ ꯊꯦꯕ ꯑꯗꯨꯗꯤ ꯎꯗꯕꯅ ꯃꯩ ꯊꯥꯕꯗ ꯌꯥꯎꯗꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯩ ꯊꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡꯅ ꯂꯦꯞꯇꯕꯤꯗ ꯆꯨꯊꯔꯛꯂꯦ꯫ ꯊꯦꯕ ꯑꯗꯨ ꯅꯣꯡ ꯑꯗꯨꯗ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ꯫ ꯊꯦꯕ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒ ꯊꯦꯕ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯂꯝꯗꯦ꯫ ꯅꯅꯥꯎꯆꯥꯗꯒꯤꯁꯨ ꯂꯥꯞꯅ ꯍꯨꯟꯗꯣꯛꯄꯤꯔꯛꯂꯦ ꯃꯥꯕꯨ ꯃꯣꯠꯂꯤ ꯃꯍꯤꯛ ꯆꯦꯜꯂꯝꯅꯤ ꯍꯥꯏꯗꯅ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯥꯗꯤ ꯅꯅꯥꯎꯆꯥꯒ ꯂꯩꯕꯅ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯗꯨꯅ ꯅꯣꯡꯃꯇ ꯃꯥꯒꯤ ꯃꯜꯂꯕ ꯃꯆꯥ ꯑꯗꯨꯕꯨ ꯊꯧꯁꯥꯔꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯅꯗꯤ ꯃꯥꯒꯤ ꯑꯃꯟꯕ ꯃꯆꯥ ꯑꯗꯨ ꯎꯕꯗ ꯇꯨꯀꯠꯆꯗꯨꯅ ꯃꯥꯕꯨ ꯂꯪꯊꯣꯛꯄꯤꯔꯛꯂꯦ꯫ ꯑꯃꯨꯛ ꯍꯟꯅ ꯅꯅꯥꯎ ꯃꯆꯥꯒ ꯑꯗꯨꯝꯅ ꯂꯩꯃꯤꯟꯅꯕ ꯐꯪꯉꯔꯣꯏꯀꯣ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤꯗꯤ ꯅꯅꯥꯎ ꯃꯆꯥꯒ ꯃꯥꯒ ꯂꯩꯃꯤꯟꯅꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯊꯦꯕ ꯑꯗꯨ ꯃꯄꯤꯁꯤꯡ ꯑꯗꯨ ꯂꯦꯞꯇꯅ ꯆꯦꯟꯊꯔꯛꯂꯦ꯫ ꯃꯥꯒꯤ ꯃꯄꯤꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯣꯞ ꯂꯥꯎꯅ ꯇꯥꯔꯝꯃꯤ꯫ ꯃꯄꯤ ꯆꯗꯨꯝꯗꯣ ꯍꯦꯛ ꯂꯩꯃꯥꯏꯗ ꯊꯦꯡꯈꯤꯕꯒ ꯐꯖꯔꯕ ꯂꯩ ꯑꯃ ꯁꯥꯠꯂꯛꯂꯦ꯫ ꯂꯩ ꯑꯗꯨꯗꯒꯤꯗꯤ ꯌꯥꯝꯅ ꯄꯤꯛꯄ ꯃꯁꯥ ꯄꯥꯟꯕ ꯂꯥꯏ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯂꯦ꯫ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ, ꯍꯦ ꯁꯥꯟꯅꯄꯣꯠꯀꯤ ꯊꯦꯕ, ꯅꯪ ꯑꯩꯕꯨ ꯈꯪꯕ꯭ꯔꯣ? ꯑꯩꯗꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯈꯪꯗꯤꯌꯦ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯩꯁꯦ ꯃꯤꯅ ꯅꯨꯡꯁꯤꯖꯕ ꯁꯥꯟꯅꯄꯣꯠꯁꯤꯡꯕꯨ ꯁꯦꯟꯅꯕ ꯌꯦꯡꯁꯤꯟꯕꯒꯤ ꯂꯥꯏꯅꯤ꯫ ꯂꯁꯤꯡ ꯃꯐꯣꯜꯒꯤ ꯊꯦꯕ ꯑꯗꯨꯗꯤ ꯅꯣꯡꯅꯁꯨ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ꯫ ꯉꯧꯔꯣꯛ ꯉꯧꯔꯝꯕ ꯃꯇꯨ ꯑꯗꯨꯁꯨ ꯅꯅꯥꯎꯆꯥꯅ ꯄꯥꯏꯃꯟꯕꯗꯒꯤ ꯈꯣꯟꯅꯥꯡ ꯆꯥꯗꯨꯅ ꯃꯣꯠꯁꯤꯜꯂꯦ꯫ ꯇꯉꯥꯡ ꯇꯉꯥꯡꯂꯝꯕ ꯃꯅꯥꯇꯣꯟ ꯑꯗꯨꯁꯨ ꯃꯣꯠꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯨꯁꯤꯟ ꯃꯨꯅ ꯂꯪꯂꯝꯕ ꯃꯁꯥ ꯑꯗꯨꯁꯨ ꯃꯆꯨ ꯁꯤꯊꯔꯦ꯫ ꯃꯗꯨꯁꯤꯡ ꯑꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯇꯅ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯊꯦꯕꯗ ꯍꯥꯏꯔꯛꯏ, ꯑꯩ ꯍꯧꯖꯤꯛ ꯅꯪꯕꯨ ꯑꯍꯤꯡꯕ ꯖꯤꯕ ꯑꯃ ꯎꯍꯟꯕꯒꯤ ꯃꯇꯝꯗꯣ ꯌꯧꯔꯦ꯫ ꯊꯦꯕꯅ, ꯀꯔꯤ ꯑꯍꯤꯡꯕ ꯖꯤꯕ ꯍꯥꯏꯕ? ꯑꯣ ꯈꯪꯉꯦ, ꯑꯩ ꯅꯤꯡꯁꯤꯡꯉꯦ꯫ ꯑꯩꯅ ꯊꯥꯏꯅ ꯁꯒꯣꯜ ꯑꯗꯨꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯅꯤꯡꯁꯤꯡꯂꯛꯑꯦ꯫ ꯑꯍꯤꯡꯕ ꯖꯤꯕ ꯑꯣꯏꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ, ꯆꯦꯟꯅꯤꯡꯕ ꯆꯠꯅꯤꯡꯕ ꯏꯅꯤꯡ ꯇꯝꯃꯦ꯫ ꯃꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯎꯠꯂꯁꯨ ꯅꯪꯅꯁꯨ ꯍꯜꯂꯒ ꯑꯣꯠꯄꯁꯨ ꯌꯥꯏ ꯍꯥꯏꯈꯤꯕꯗꯣ ꯃꯥꯅ ꯆꯨꯝꯕ꯭ꯔꯥ? ꯑꯁꯨꯝꯅ ꯊꯦꯕꯗꯣ ꯍꯔꯥꯎꯅ ꯃꯃꯥꯏ ꯃꯈꯥ ꯂꯥꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯊꯦꯡꯕꯒ ꯊꯦꯕ ꯑꯗꯨ ꯃꯥꯒꯤ ꯂꯪꯅ ꯐꯣꯠꯆꯤꯟꯕꯒꯤ ꯂꯦꯡꯕ ꯌꯥꯗ ꯐꯥꯖꯤꯜꯂꯝꯕ ꯃꯈꯣꯡ ꯑꯗꯨꯁꯨ ꯀꯣꯝꯊꯣꯔꯛꯄꯒꯨꯝꯅ ꯂꯦꯡꯕ ꯈꯣꯠꯄ ꯌꯥꯔꯛꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯔꯥꯎꯃꯟꯗꯨꯅ ꯊꯦꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯣꯡ ꯆꯣꯡꯗꯨꯅ ꯍꯔꯥꯎꯅ ꯁꯥꯟꯅꯔꯦ꯫ ꯑꯗꯨꯒ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯊꯦꯕꯕꯨ ꯑꯇꯩ ꯊꯦꯕꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯄꯨꯕꯤꯔꯛꯂꯦ꯫ ꯃꯥꯒ ꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯆꯦꯟ ꯆꯣꯡꯅ ꯁꯥꯟꯅꯔꯝꯕ ꯎꯕꯗ ꯊꯦꯕ ꯑꯗꯨ ꯍꯔꯥꯎꯕꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯁꯨ ꯁꯥꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯕꯨ ꯊꯦꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯤꯜꯍꯜꯂꯝꯗꯨꯅ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯅꯥꯎꯆꯥ ꯃꯥꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇꯒꯤ ꯍꯜꯂꯛꯂꯒ ꯃꯕꯣꯛꯀ ꯂꯩꯀꯣꯜ ꯑꯃꯗ ꯑꯁꯨꯝ ꯀꯣꯏꯊꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯦꯕ ꯃꯌꯥꯝ ꯑꯃ ꯎꯃꯣꯔꯣꯝ ꯑꯃꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯂꯣꯝꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯃꯇꯝ ꯑꯃꯗ ꯂꯁꯤꯡ ꯃꯐꯣꯜꯒꯤ ꯊꯦꯕ ꯑꯗꯨꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯊꯦꯕ ꯑꯗꯨꯕꯨ ꯎꯕꯃꯛꯇꯗ, ꯕꯨꯕꯣꯛ, ꯑꯥꯗ ꯑꯩꯈꯣꯏꯔꯣꯝꯗ ꯌꯦꯡꯉꯛꯏꯕ ꯊꯦꯕꯁꯦ ꯑꯩꯒꯤ ꯃꯥꯡꯈꯤꯕ, ꯑꯩꯅ ꯀꯣꯜꯂꯒ ꯇꯨꯝꯈꯤꯕ
ꯑꯩꯒꯤ ꯃꯔꯨꯞ ꯊꯤꯕꯗꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯩꯌꯦ ꯌꯦꯡꯉꯣꯕꯣ ꯑꯦ ꯃꯆꯨꯒ ꯁꯤꯕꯥꯗꯧꯅꯒ ꯂꯣꯏꯅ ꯁꯤꯊꯔꯦ ꯌꯦꯡꯉꯣꯕꯣ ꯊꯦꯕ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯃꯀꯣꯛ ꯑꯗꯨ ꯇꯛꯂꯛꯂꯝꯃꯤ ꯅꯅꯥꯎ ꯃꯆꯥ ꯐꯝꯊꯔꯒ ꯊꯦꯕ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯃꯤ ꯃꯔꯨꯞ ꯊꯦꯕ ꯅꯪꯗꯤ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯁꯥꯟꯅꯄꯣꯠ ꯊꯦꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩꯌꯦ ꯑꯩꯒꯤ ꯃꯔꯨꯞꯇꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯐꯝ ꯈꯪꯗꯅ ꯑꯩꯒꯤ ꯍꯨꯅꯥꯒꯨꯝꯅ ꯃꯥꯁꯨ ꯃꯥꯡꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯕ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯅꯟꯕꯤꯔꯝꯃꯤ ꯊꯦꯕ ꯑꯗꯨꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯈꯪꯅꯕꯒꯨꯝꯅ ꯃꯉꯣꯟꯗ ꯃꯄꯤ ꯃꯔꯥ ꯆꯦꯅ ꯌꯦꯡꯕꯒꯨꯝꯅ ꯇꯧꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯅꯅꯥꯎ ꯃꯆꯥ ꯃꯕꯣꯛꯀ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯗ ꯊꯦꯕ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯆꯠꯂꯦꯒꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠꯇ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯔꯝꯃꯤ ꯊꯦꯕ ꯑꯗꯨꯁꯨ ꯅꯅꯥꯎ ꯃꯆꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯕꯒꯨꯝꯅ ꯐꯟ ꯐꯟ ꯆꯣꯡꯂꯛꯏ ꯑꯗꯨꯒ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒ ꯅꯅꯥꯎ ꯃꯆꯥꯗ ꯍꯟꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ